Good morning everyone, welcome back to my channel and kurumjari kusuzangbo and namaste. I have a video amada ko. Ado ngasi video se de QnA oina tause. Kaino da aimunda aigi hanagi mamangi video sing da ko mayamna question mayam hange ba haidi. Aigi family ki maramda aigi kamaina thengna ki bano kaidobuno mayam hange ko adu oina tause ko. Aduga ai nu pasal ji kan tawre ma Delhi da muchat khare ba ko aduna ma ki maram da su hange aduna sigi kan se question ma'am ki paokhum na tawre se aduga exam su le ko pung 12 da aduna khatang thuna tawre se ko haidi aina ma'am ki question ma'am se loina ba minga loina pa thok pangam de hai tar ga su ma'am na sawi ade dum haidi leidana kamal loiba question ga do ai dum khando kanda haidi puna dum haira gi ba ko so aduna hawra se ahan meki question che aise kai legino aise kai lam legino hangi ko adu hana tawse ko anu aise kai lam legino hai tar di aise nambol kangmong legine ko aduga aigi nu pasina kai thapak to ge adu mai thapak se to dringai mang do ko haidi aigi nu pase karamba jati no hanga ko do adu aigi nu pase kai no ni ko ma se Sikkim gi aidi tribe niko ma se Budia tribe te belong to eba ma se ko aduga ma se kai thabak to gi hai tar gi ma se Sikkim gi IRB niko hausna Delhi da ma posting lai riba aduga mathangi sina kamai na thengna ki bano nang gi nupa ga aduga ai thengna ki bagi love story do adugi wari liro hai ko adu thengna ma se aina 2022 ki keno da Manipur da election tau ki dana ko adugi tau ki de ta moi se IRB Sikkim IRB moi ge duty la ai ko duty la ko sina ko gi polling station do aina leiba aina bo thada pham do adu la ai ba adugi lakpa kan do thengna ki bani ko aduga sang ba wari gi oina di haing ko na mathang gi video amada li age kai gino da haidi comment amada igi haidi luhung ba gi video adegi photo kamai to buna adu su yenga lon hai adugi matang do adugi video do puni yaura age ko aduga mathang gi sina iche gi inem pokse phaba male na hai ko adu phai ko gi haidi ma phai ko aduga ai gi family member ke asu ge na su hangbire adu family member se ke no ne hoji pho gi oina di ma ga ai ge khatang leri ko yum ji da aduga inu pala ga na koi hum aduga inu pa gi machi ma ga ichen pi ma ga leri ko adu moi ni su yum pan kre ai han gi video yeng boy tar di khangam ga ni ko yum pan kre haidi angang amam yaura ka moi imung masa masa gi family lei kre ko aduga mathang gi sina mathang gi sina kaino ne aigi timi gi blog to ima boy chat pe gi blog to da harak pani ko comment se da hai se leiba gi di nungai do male ado sa kai tholak to male ai ki je na hai ko ai ju han ki jarami ko ai di yum do sorok te gi amu matak ja khar leibani no ima boy gi yum do ko ado u am am hor ga jangal loin leibani na ju ki di ke ko ado sum chalam ni na hojik te ke sum khandre ko aduga kaino da haidi maramak ta kaino yong guma la kanda hingon potei guma tharu kama adu guma di chathoi na di hai ko adu na tabida yamna haidi akiba du masa sa guma di lakte hai ko aduga mathangi question che dana hare se ye haidi question na te ko se dikho man hare se I never get bored watching your video hai ko na thank you for watching thagachari duga mayam na samani yengba nungai adigi video se samaina haidi leidana aimona su sending ba ma phawo do haidi yengba nungai ba mali hena khandana ko aduna motivate to birak pugi da maksu su thagachari duga mathangi video ano no ba mayam su haidi puraga laki ko duga mathangi kaino sina question china same person niko si se ko mane won hangai se how does your mother-in-law react when she first show you her I say I name box na hana no bakanda haidi kamaina react to ge ko ado name box se keno to ge ko haidi haidi ena si lak pa kan si ko akhoi ma se keno to re ba ke hadu no hegu ba ai angang ni khangi ba ko angang ni khangbani na imana ai gi pa hangi se like dam loira ba hangi ba ko ai se ko ado ai pa na graduation loira ba ni du kama do like ma khatam thani ni hai ba ni na ko ado imana like tam halu adu dukanda masagi oina financially stable oiba mi hello na haiba kaino da imasu retire orga teacher orga masu kana torok panina haidi nupi mana yum ban maganda financially stable oiba ise yamu yamna nungai ge isagi oitar usuna trai gi family gi oitar su yam nungai ge ise masu khange baduna ai ne se yum pala ge laitar su iman hosba waino like tam lakanda haidi thabak ta honna ba kan honna ise ko tuna phasi am phai ko imadi ko aduna mathangi question chidana o ai gi kano gi da lai gi kon pheng bise kamaina yam langi kaina phengge ko an ai gi lai gi kon pheng bise kano na phengi ko sabon na pheng bulora kan na mu kano na phenge modi care gi toilet cleaner do adu ising ga yan sanar ga pheng ko adu yam thuna ko eba ko adu hoi khut pudi khara kano taw de ko adu se yam thuna ko eba
ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯏꯔꯨꯖꯗ꯭ꯔꯁꯨ ꯌꯥꯕ꯭ꯔꯣꯌꯦ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯏꯔꯨꯖꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯁꯤꯗꯗꯤꯀꯣ ꯍꯥꯏꯗꯤ ꯊꯃꯣꯏ ꯁꯦꯡꯉ ꯂꯣꯏꯔꯦꯅ ꯍꯥꯏꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯂꯥꯏꯁꯨ ꯀꯌꯥ ꯈꯣꯏꯔꯝꯗꯦꯀꯣ ꯍꯥꯏꯗꯤ ꯈꯣꯏꯔꯝꯗꯦ ꯍꯥꯏꯗꯤ ꯂꯥꯏ ꯊꯝꯃꯩ ꯊꯥꯟꯕꯒꯤ ꯀꯩꯅꯣꯒꯨꯝꯕꯁꯤ ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯕꯅꯤꯅꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯅꯠꯇꯦ ꯁꯤꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯄꯨꯔꯥ ꯉꯥꯎꯔꯦ ꯏꯃꯥꯟꯅꯕꯤ ꯍꯥꯏꯔꯦꯀꯣ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯏꯃꯥꯟꯅꯕꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯁꯤꯡꯗꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯁꯨꯔꯄꯤꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯁꯨꯔꯄꯤꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯆꯥꯔꯦ ꯑꯗꯨꯒꯤ ꯑꯀꯟꯕꯗꯣ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯄꯤꯔꯛꯈꯤꯕꯅꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡ ꯂꯩꯔꯦ ꯌꯥꯝ ꯑꯣꯏꯅꯝꯕꯅꯦ ꯍꯥꯏꯀꯣ ꯁꯨꯝ ꯆꯥꯔꯕ ꯃꯤꯅꯕꯨꯗꯤ ꯈꯪꯕꯩ ꯋꯥꯅꯤꯀꯣ ꯑꯗꯨ ꯍꯥꯟꯅ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯅꯪ ꯁꯤ ꯆꯥꯎ ꯍꯥꯏꯅ ꯄꯤꯔꯛ ꯇꯥꯔꯒꯗꯤ ꯀꯟꯕꯅꯤꯅ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣꯁꯨ ꯈꯪꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯄꯨ ꯌꯥ ꯑꯃ ꯅꯣꯝꯃꯤꯀꯣ ꯍꯥꯏꯗꯤ ꯂꯥꯛꯇ ꯉꯥꯏꯔꯤꯉꯩꯗ ꯆꯥꯎ ꯍꯥꯏꯅ ꯄꯤꯔꯛꯄ ꯑꯩꯅ ꯈꯪꯗꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯆꯤꯛꯎꯕꯒꯤꯀꯣ ꯑꯗꯨꯅ ꯁꯨꯝ ꯆꯥꯔꯗꯤ ꯍꯥꯎꯕꯅꯤꯀꯣ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯀꯣꯏꯕ ꯂꯥꯛꯇꯥꯔꯒꯗꯤ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯁꯤꯀꯤꯝꯁꯦ ꯄꯣꯠ ꯆꯩ ꯌꯥꯝ ꯇꯥꯡꯉꯦꯀꯣ ꯇꯥꯡꯉꯦꯀꯣ ꯁꯤꯀꯤꯝꯁꯦ ꯄꯣꯠ ꯆꯩ ꯌꯥꯝ ꯇꯥꯡꯉꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯒꯦꯡꯇꯣꯛꯀꯒꯨꯝꯕ ꯆꯠꯂꯀꯥꯟꯗ ꯄꯣꯠ ꯆꯩꯒꯨꯝꯕ ꯂꯩꯕꯁꯦ ꯃꯤꯅ ꯀꯩꯗꯧꯕꯩ ꯂꯩꯗꯣꯏꯅꯣ ꯁꯤꯂꯤꯒꯨꯔꯤ ꯆꯠꯂ ꯂꯩꯔꯨꯆꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯑꯌꯥꯝꯕꯅ ꯁꯤꯂꯤꯒꯨꯔꯤꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯑꯦꯀꯣ ꯒꯦꯡꯇꯣꯛꯇ ꯑꯗꯒꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯋꯥꯏ ꯕꯖꯥꯔ ꯃꯌꯥꯗ ꯑꯗꯨꯝ ꯆꯠꯂꯒ ꯀꯌꯥ ꯂꯩꯅꯗꯦꯕ ꯌꯥꯝ ꯇꯥꯡꯉꯤꯀꯣ ꯑꯗꯣ ꯆꯦꯡ ꯑꯍꯥꯎꯕ ꯑꯩꯈꯣꯏꯔꯣꯝꯗ ꯂꯧꯒ ꯎꯔꯒ ꯂꯣꯛꯅꯕ ꯆꯦꯡ ꯑꯍꯥꯎꯕꯗꯣ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯇꯥꯡꯗꯦꯗꯅ ꯂꯨꯄꯥ ꯆꯥꯝꯃꯐꯥꯎꯇꯤ ꯌꯧꯗꯦꯗꯅꯀꯣ ꯇꯥꯡ ꯇꯥꯔꯒꯁꯨ ꯁ꯭ꯋꯥꯏꯗꯗꯤꯅꯦ ꯀꯦꯖꯤꯗ ꯀꯩꯅꯣ ꯄꯤꯌꯦꯕ ꯀꯦꯖꯤꯗ 150 115 ꯅꯠꯇ꯭ꯔꯒꯅ 150 ꯑꯗꯨꯃꯥꯏꯅ ꯄꯤꯅꯩꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯕꯒꯤ ꯑꯣꯏꯅꯗꯤ ꯂꯩꯔꯒ ꯆꯥꯕ ꯉꯝꯅꯗꯕꯅꯤ나 ꯕꯖꯥꯔ ꯍꯥꯏꯗꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯥꯛꯄꯗꯣ ꯑꯗꯨꯝ ꯕꯣꯔꯥꯗ ꯍꯥꯜꯂꯒ ꯂꯥꯛꯄꯗꯣ ꯑꯗꯨ ꯑꯣꯏꯅ ꯕꯣꯏꯜ ꯔꯥꯏꯁ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯆꯥꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯇꯥꯡꯉꯦ ꯄꯣꯠ ꯆꯩꯁꯦ ꯌꯥꯝꯅꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯃꯇꯥꯡꯗꯣ ꯈꯔ ꯁꯥꯡꯗꯣꯛꯅ ꯍꯥꯏꯕꯤꯔꯛꯑꯣꯅ ꯍꯥꯏꯀꯣ ꯑꯗꯣ ꯑꯩꯅ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣꯗ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯍꯥꯏꯈꯤꯕꯗꯣ ꯅꯨꯄꯤ ꯆꯦꯟꯕꯁꯦ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯨꯡꯗ ꯊꯤꯜꯂꯦꯅ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯆꯦꯟꯈ꯭ꯔꯅꯤꯅ ꯁꯤꯅꯦ ꯍꯌꯦꯡꯅꯦ ꯍꯥꯡꯆꯤꯠꯅꯦ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯂꯩꯅꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯁꯤꯗ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯣꯏꯒꯤ ꯃꯥꯃꯅꯦ ꯑꯗꯨꯒ ꯃꯄꯥꯈꯩꯒ ꯆꯠꯂꯀꯥꯟꯗ ꯍꯥꯏꯗꯣꯛꯄ ꯂꯥꯛꯅꯩꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯩꯅ ꯍꯣꯏ ꯃꯃꯥꯡꯒꯤꯗ ꯍꯥꯏꯈꯤꯕꯗꯣ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯂꯨꯍꯣꯡꯕ ꯀꯥꯟꯗ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯏꯗꯧꯕꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯁꯥꯡꯗꯣꯛꯅ ꯍꯥꯏꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯆꯦꯜꯂꯤꯕ ꯀꯩꯅꯣꯁꯦ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯆꯥꯅꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯗꯣ ꯃꯥ ꯆꯦꯟꯈꯤ ꯇꯥꯔꯒꯗꯤ ꯏꯆꯦꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯦꯗꯅꯀꯣ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯥꯃꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯦꯗꯅꯀꯣ ꯑꯗꯣ ꯃꯥꯃꯁꯦ ꯁꯤꯗ ꯑꯖꯦꯡ ꯍꯥꯏꯌꯦꯀꯣ ꯑꯗꯨꯅ ꯑꯖꯦꯡꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯍꯥꯏꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯥꯁꯦ ꯂꯨꯍꯣꯡꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯨꯍꯣꯡꯉꯣꯏꯗꯣꯏꯔꯥ ꯑꯗꯒꯤ ꯂꯨꯍꯣꯡꯕꯗ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯂꯩꯗꯅ ꯄꯣꯠ ꯆꯩ ꯄꯤꯊꯣꯛ ꯄꯤꯁꯤꯟꯗꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡꯁꯦꯀꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯥꯃ ꯑꯣꯏꯕꯁꯤꯅꯀꯣ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒꯤ ꯃꯄꯥꯒꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯛꯁꯦ ꯌꯥꯝꯅ ꯂꯩꯇꯦ ꯍꯥꯏꯕꯨꯗꯤ ꯌꯥꯔꯣꯏꯗꯣꯏ ꯇꯥꯔꯒꯁꯨ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯌꯥꯝꯕꯁꯦ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗ ꯍꯥꯏꯗꯤ ꯃꯥꯃ ꯑꯣꯏꯕꯁꯤꯗ ꯂꯩꯌꯦꯀꯣ ꯑꯗꯨꯅꯅꯤꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯀꯣꯏꯕ ꯂꯥꯛꯀꯦꯀꯣ ꯀꯣꯏꯕꯁꯦ ꯂꯥꯛꯑꯣ ꯑꯗꯨꯒ ꯀꯣꯏꯁꯟ ꯑꯃ ꯃꯥꯟꯅꯕ ꯑꯃꯗꯀꯣ ꯑꯩꯉꯣꯟꯗ ꯁꯤꯀꯤꯝꯁꯦ ꯀꯣꯏꯕ ꯂꯥꯛꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯣꯂꯦꯖ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯑꯦꯀꯣ ꯑꯩꯉꯣꯟꯗ ꯑꯗꯣ ꯅꯣꯂꯦꯖ ꯈꯤꯇ ꯂꯧꯖꯒꯦꯅ ꯑꯗꯣ ꯍꯥꯏꯔꯛꯄꯁꯦ ꯁꯤꯀꯤꯝꯁꯦ ꯀꯩꯅꯣ ꯇꯧꯗꯦꯀோ ꯀꯣꯏꯕꯁꯦ ꯂꯥꯛꯄꯗꯤ ꯌꯥꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯨꯟꯁꯨꯟ ꯁꯤꯖꯟꯗ ꯍꯥꯏꯇꯥꯔꯗꯤ ꯔꯦꯅꯤ ꯁꯤꯖꯟ ꯀꯩꯅꯣꯁꯤꯗ ꯁꯨꯡꯂꯥꯛ ꯂꯥꯛꯑꯅꯣꯕ ꯀꯩꯅꯣꯗ ꯀꯤꯌꯦꯕꯀꯣ ꯑꯩꯁꯨ ꯌꯥꯝꯅꯀꯣ ꯑꯩꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗ ꯁꯤꯂꯤꯒꯨꯔꯤ ꯆꯠꯂꯨꯏꯀꯣ ꯆꯤꯡ ꯅꯤꯡꯈꯥꯏꯗꯅ ꯂꯝꯕꯤꯒ ꯀꯣꯏꯔꯒ ꯄꯨꯡ 3:30ꯗ ꯆꯠꯄ ꯌꯥꯕ ꯂꯝꯕꯤꯗꯣ ꯑꯩ ꯄꯨꯡ 9:30 ꯃꯥꯄꯟꯗ ꯀꯣꯏꯔꯒ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯒꯥꯔꯤ ꯇꯣꯡꯕꯁꯨ ꯋꯥꯏ ꯑꯗꯨ ꯆꯤꯡ ꯅꯤꯡꯈꯥꯏꯔꯀꯥꯟꯗ ꯅꯨꯡꯒ ꯑꯣꯟꯊꯔꯒ ꯂꯩꯕꯗꯣ ꯑꯩ ꯑꯗꯨꯝ ꯒꯥꯔꯤꯒꯨꯝꯕ ꯇꯨꯔꯦꯟꯗ ꯇꯥꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯃꯤ ꯑꯁꯤ ꯑꯅꯥ ꯊꯣꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯨꯅ ꯋꯤꯟꯇꯔ ꯔꯦꯅꯤ ꯁꯤꯖꯟ ꯃꯨꯟꯁꯨꯟ ꯁꯤꯖꯟꯁꯤꯗ ꯍꯥꯏꯗꯤ ꯀꯩꯅꯣꯁꯤꯗ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯑꯣꯒꯁ ꯂꯣꯏꯔꯛꯄ ꯑꯁꯥꯏ ꯋꯥꯏꯁꯤꯗꯗꯤ ꯂꯥꯛꯇꯕꯅꯗꯤ ꯐꯩꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯣ ꯃꯤ ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯣꯏꯕ ꯂꯥꯛꯅꯤꯡ ꯇꯥꯔꯒꯁꯨ ꯇꯨꯔ ꯑꯣꯄꯔꯦꯇꯔꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯒꯥꯏꯗꯀꯨꯝꯕꯗ ꯑꯗꯨꯝ ꯍꯪꯉꯒ ꯑꯗꯨꯝ ꯂꯥꯛꯄꯤꯔꯁꯨ ꯌꯥꯅꯤꯀꯣ ꯑꯗꯨꯒ ꯀꯣꯏꯕꯁꯦ ꯋꯤꯟꯇꯔ ꯁꯤꯖꯟꯗꯅ ꯑꯌꯥꯝꯕ ꯀꯣꯏꯕ ꯂꯥꯛꯄꯁꯦ ꯃꯤ ꯌꯥꯝ ꯂꯥꯛꯅꯩꯀꯣ ꯇꯨꯔꯤꯁ ꯁꯤꯖꯟ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯃꯤꯅ ꯁꯤꯀꯤꯝꯗ ꯂꯥꯛꯅꯩꯁꯦ ꯅꯣꯔꯠꯇ ꯀꯩꯅꯣꯗ ꯎꯟ ꯇꯥꯕ ꯌꯦꯡꯕꯒꯤꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯂꯩꯕ ꯖꯒꯥꯁꯤꯗꯗꯤ ꯎꯟꯗꯤ ꯇꯥꯗꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯎꯟ ꯇꯥꯕ ꯃꯐꯝꯗꯨꯗꯁꯨ ꯍꯥꯏꯗꯤ ꯂꯩꯗꯅ ꯇꯨꯔꯤꯁꯈꯩ ꯂꯥꯛꯑꯒ ꯑꯁꯤ ꯑꯅꯥ ꯃꯌꯥꯝ ꯊꯣꯛꯏꯀꯣ ꯀꯩꯒꯤꯅꯣꯗ ꯎꯟ ꯅꯤꯡꯈꯥꯏꯕꯒꯤ ꯒꯥꯔꯤ ꯅꯟꯕꯒꯤ ꯑꯗꯒꯤ ꯂꯝꯕꯤ ꯅꯥꯟꯕꯒꯤ ꯒꯥꯔꯤ ꯊꯧꯕ ꯌꯥꯗꯕꯒꯤ ꯆꯤꯡꯗ ꯑꯣꯟꯊꯈꯤꯕ ꯑꯗꯨꯒꯨꯝꯕꯁꯨ ꯃꯌꯥम ꯂꯩꯀꯣ ꯑꯗꯨꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯗꯤ ꯑꯈꯪꯕ ꯃꯤ ꯑꯃꯗ ꯐꯖꯅ ꯍꯪꯉꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯅ ꯐꯩꯀꯣ ꯑꯗꯨꯅ
ꯀꯩꯅꯣꯁꯦ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟꯁꯤꯅ ꯃꯊꯪꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯀꯣ MG ꯃꯥꯔꯛꯁꯦ ꯀꯌꯥꯝ ꯂꯥꯞꯇ ꯇꯥꯔꯒꯗꯤ ꯑꯝꯇ ꯆꯠꯄꯤꯔꯣꯅꯀꯣ MG ꯃꯥꯔꯛꯁꯦ ꯁꯤꯗꯒꯤ ꯂꯥꯞꯄꯤꯀꯣ ꯑꯗꯣ ꯑꯩꯅ ꯂꯩꯔꯤ ꯖꯒꯥꯁꯤꯗꯒꯤ ꯑꯃꯨꯛ ꯕꯖꯥꯔꯗ ꯁꯤꯡꯗꯥꯝ ꯕꯖꯥꯔ ꯆꯠꯂꯅꯤ ꯁꯤꯡꯗꯥꯝꯗꯒꯤ ꯒꯦꯡꯇꯣꯛ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯅꯀꯣ ꯍꯥꯏꯗꯤ ꯃꯦꯛꯁꯤꯃꯝꯗꯀꯣ 37-38 ꯀꯤꯂꯣꯃꯤꯇꯔ ꯑꯗꯨꯃꯥꯏꯅ ꯂꯥꯞꯄꯤꯀꯣ ꯑꯩꯅ ꯂꯩꯔꯤ ꯖꯒꯥꯁꯤꯗꯒꯤꯀꯣ ꯑꯗꯨꯗꯨꯅ ꯆꯠꯇꯥꯔꯒꯗꯤ ꯍꯣꯏ ꯑꯩ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯀꯃꯥꯏ ꯇꯧꯒꯦꯗꯣꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯆꯠꯈꯤꯔꯦꯀꯣ ꯑꯩ ꯉꯁꯤꯁꯨ ꯑꯦꯛꯖꯥꯝ ꯂꯩ ꯍꯌꯦꯡꯁꯨ ꯑꯦꯛꯖꯥꯝ ꯂꯩ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯗꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯀꯩꯅꯣ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯒꯤ ꯌꯨꯝ ꯊꯪꯅꯕꯁꯤꯗ ꯒ꯭ꯔꯥꯎꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗ 15 ꯑꯣꯒꯁꯀꯤ ꯑꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯑꯃ ꯇꯧꯔꯤꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯗꯤꯐ꯭ꯔꯦꯟ ꯀꯜꯆꯔꯒꯤ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯃꯣꯏ ꯗꯥꯟꯁ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯦꯡꯍꯟꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯍꯥꯏꯗꯤ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯦꯠꯇꯒꯤ ꯗꯥꯔꯖꯤꯂꯤꯡꯗꯒꯤ ꯑꯗꯒꯤ ꯀꯥꯂꯤꯝꯄꯣꯡꯗꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯀꯥꯟꯗ ꯁꯣ ꯃꯌꯥꯝ ꯎꯠꯄꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯁꯤꯗ ꯐꯥꯏꯅꯦꯜꯒꯤ ꯑꯣꯏꯅ ꯃꯣꯏ ꯍꯥꯏꯗꯤ ꯂꯨꯄꯥ 1,00,000 ꯊꯝꯃꯦꯕꯀꯣ ꯑꯇꯩ ꯃꯐꯝꯗꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯔꯣꯝꯄꯨꯗ ꯁꯤꯒꯤ ꯋꯦꯁ ꯕꯦꯡꯒꯣꯜꯒꯤ ꯕꯣꯔꯗꯔ ꯑꯗꯥꯏꯗꯗꯤ ꯂꯨꯄꯥ 10,00,000ꯒ ꯊꯝꯃꯦꯅ ꯍꯥꯏꯀꯣ ꯀꯩꯅꯣ ꯇꯧꯕꯗꯣ ꯐꯨꯠꯕꯣꯜ ꯐꯥꯏꯅꯦꯜꯒꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯍꯜꯂꯛꯀꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯥꯏ ꯇꯧꯒꯦꯁꯦꯀꯣ 15 ꯑꯣꯒꯁꯇꯀꯣ ꯑꯗꯨꯒ ꯀꯩꯅꯣꯗ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯅ ꯅꯍꯥꯟꯒꯤ ꯕ꯭ꯂꯣꯛꯇꯨꯗꯀꯣ ꯃꯧꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗ ꯗꯤꯁꯇꯦꯟꯁꯇ ꯇꯝꯕꯒꯤ ꯃꯇꯥꯡꯗꯀꯣ ꯗꯤꯁꯇꯦꯟꯁ ꯂꯔꯅꯤꯡꯗ MA ꯇꯧꯕꯗꯣ ꯀꯃꯥꯏꯅ ꯀꯥꯏꯗ ꯇꯧꯕꯅꯣ ꯍꯥꯏꯀꯣ ꯑꯗꯨꯒ ꯁꯦꯝ ꯀ꯭ꯋꯦꯁꯟ ꯑꯃꯗ ꯀꯔꯝꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯣ ꯆꯦ ꯗꯤꯁꯇꯦꯟꯁꯇꯣ ꯍꯥꯏꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯤꯀꯣ ꯑꯩꯉꯣꯟꯗ ꯑꯗꯣ ꯀꯩꯅꯣꯁꯦ ꯗꯤꯁꯇꯦꯟꯁꯀꯤ ꯇꯝꯕꯁꯦ ꯑꯩꯅ ꯇꯝꯃꯤꯁꯦ ꯁꯤꯛꯀꯤꯝ ꯃꯅꯤꯄꯥꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯕꯅꯤꯀꯣ ꯑꯗꯣ ꯁꯤꯛꯀꯤꯝ ꯃꯅꯤꯄꯥꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯃꯣꯏ ꯔꯦꯒꯨꯂꯔ ꯑꯣꯏꯅꯁꯨ ꯆꯠꯂꯦ ꯑꯗꯨꯒ ꯗꯤꯁꯇꯦꯟꯁ ꯑꯣꯏꯅꯁꯨ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯃꯆꯥ ꯑꯣꯏꯔꯗꯤ ꯃꯣꯏ ꯑꯣꯐꯔꯁꯨ ꯄꯤꯕꯅꯤꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯐꯤ ꯁ꯭ꯇ꯭ꯔꯛꯆꯔꯗꯣ ꯁꯤꯈꯩ ꯊꯤꯒꯗꯧꯕꯅꯤ MA ꯂꯣꯏꯔꯛꯄꯗ ꯍꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯐꯤꯗꯨꯗ ꯀꯛꯊꯔꯀꯥꯟda 20% ꯑꯗꯨꯃꯥꯏꯅ 25% ꯑꯗꯨꯃꯥꯏꯅ ꯀꯛꯊꯔꯀꯥꯟꯗ ꯄꯤꯕꯅꯤꯀꯣ ꯑꯩꯈꯣꯏꯗ ꯑꯣꯐꯔ ꯄꯤꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯑꯦꯛꯖꯥꯝꯁꯦ ꯑꯩ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯂꯩ ꯍꯥꯏꯕꯗꯣ ꯉꯁꯤꯁꯦ ꯄꯨꯡ 12ꯗꯒꯤ ꯑꯦꯛꯖꯥꯝꯅꯦ ꯑꯗꯣ ꯑꯦꯛꯖꯥꯝꯁꯦ ꯄꯨꯡ 3ꯒꯤ ꯑꯣꯏꯗꯣꯏꯅꯤꯗꯅꯀꯣ ꯑꯗ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯐꯝꯃꯀꯥꯟꯗ ꯑꯩꯒꯤ ꯀꯩꯅꯣꯗꯨꯗ ꯀꯥꯁꯦ ꯑꯗꯨꯝ ꯐꯝꯃꯀꯥꯟꯗ ꯑꯦꯛꯖꯥꯝꯁꯦ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯝꯇ ꯆꯠꯇꯧꯕꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯃꯣꯏꯅ ꯀꯧꯔꯛꯀꯗꯕꯁꯨ ꯂꯩꯇꯦ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒ ꯀ꯭ꯂꯥꯁꯁꯤꯅ ꯃꯣꯏ ꯁꯦꯇꯔꯗꯦꯒ ꯁꯟꯗꯦꯒ ꯀ꯭ꯂꯥꯁ ꯇꯧꯋꯦꯕꯀꯣ ꯁꯦꯇꯔꯗꯦꯒ ꯁꯟꯗꯦꯒ ꯀ꯭ꯂꯥꯁꯁꯤꯗꯅꯦꯀோ ꯁꯦꯇꯔꯗꯦꯒ ꯁꯟꯗꯦꯒ ꯀ꯭ꯂꯥꯁꯁꯤꯗ ꯍꯥꯏꯗꯤ ꯅꯣꯡꯃ ꯁꯦꯇꯔꯗꯦꯁꯤꯗ ꯀ꯭ꯂꯥꯁ 4 ꯂꯩꯕ ꯅꯠꯇ꯭ꯔꯒ 5 ꯂꯩꯕ ꯅꯠꯇ꯭ꯔꯒꯅ 3 ꯂꯩꯕ 2 ꯂꯩꯕ ꯑꯗꯨꯗꯤ ꯃꯣꯏꯅ ꯔꯨꯇꯤꯟ ꯈꯥꯏꯗꯣꯛꯑꯒ ꯄꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯏꯁꯥꯅ ꯃꯧ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯏꯁꯥꯅ ꯊꯕꯛ ꯇꯧꯒꯦꯔꯥ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯤ ꯂꯩ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯇꯝꯅꯩꯌꯦꯕꯀꯣ ꯁꯤꯒꯤ ꯑꯣꯟꯂꯥꯏꯟꯁꯤꯗꯀꯣ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯅꯤ ꯍꯥꯏꯔꯒ ꯐ꯭ꯔꯤ ꯊꯥꯗꯣꯛꯑꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯗꯨꯁꯨ ꯇꯧꯗꯦꯕ ꯌꯥꯝ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯀꯩꯀꯥ ꯇꯧꯕꯁꯨ ꯌꯥꯝ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏ ꯑꯗꯨꯒ ꯃꯣꯏꯒꯤ ꯀ꯭ꯂꯥꯁ ꯅꯨꯡ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯁꯨ ꯃꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯇꯝꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯁꯤꯛꯀꯤꯝ ꯃꯅꯤꯄꯥꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯏꯁꯥꯒꯤ ꯌꯨꯝꯗꯒꯤ ꯂꯩꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯂꯦꯞꯇꯣꯞ ꯑꯃ ꯂꯩꯔꯗꯤ ꯌꯥꯔꯦꯀꯣ ꯇꯝꯕꯗꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯝꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯀꯩꯅꯣ ꯐꯦꯁꯕꯨꯛꯀꯤ ꯑꯦꯀꯥꯎꯟꯗꯣ ꯑꯩ ꯀꯩꯅꯣꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯍꯥꯞꯄꯝꯒꯦ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛꯑꯁꯨ ꯌꯥꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯅꯕꯤꯔꯛꯑꯁꯨ ꯌꯥꯅꯦꯕꯀꯣ ꯑꯗꯨ ꯅꯠꯇ ꯇꯥꯔꯁꯨ ꯐꯤ ꯀꯃꯥꯏꯅ ꯊꯤꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯏꯟ ꯗꯤꯇꯦꯜꯁꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯕꯀꯣ ꯇꯝꯅꯤꯡꯉꯗꯤꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗꯀꯣ ꯑꯩꯒꯤ ꯀꯣꯃꯦꯟꯁꯤꯗꯀꯣ ꯍꯥꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯑꯅꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯅꯠꯇ꯭ꯔꯅꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯅ ꯋꯥ ꯉꯥꯡꯕꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯔꯛꯄ ꯑꯗꯨꯒꯨꯝꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯒꯤ ꯚ꯭ꯌꯨ ꯌꯦꯡꯕꯁꯨ ꯐꯖꯩ ꯈꯣꯠꯂꯦ កាꯏꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯁꯤꯁꯇꯔ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯀꯣ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯁꯤꯁ 1K ꯌꯧꯕꯒꯤ ꯈꯪꯍꯧꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯑꯩꯈꯣꯏ ꯅꯝꯕ ꯉꯝꯗ ꯇꯥꯔꯒꯁꯨ ꯃꯤꯒꯤ ꯌꯦꯡꯕ ꯁꯞꯄꯣꯔꯠ ꯇꯧꯕꯗꯤ ꯃꯀꯣꯛꯅꯤꯅ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕꯤꯔꯛꯄꯒꯤꯀꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯤꯁꯨ ꯍꯣꯏ ꯑꯩꯁꯨ ꯈꯪꯍꯧꯗꯦꯀꯣ ꯌꯥꯝ ꯊꯨꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯌꯥꯝ ꯊꯨꯅ 1K ꯌꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯍꯣꯏ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯀꯣꯃꯦꯟꯁꯤ ꯄꯤꯔꯛꯇ ꯇꯥꯔꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯍꯥꯏꯁꯦ ꯑꯩꯁꯨ ꯈꯪꯗꯦꯕꯀꯣ ꯑꯗꯨꯅꯀꯣ ꯑꯗꯨꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯁꯨ ꯑꯗꯨꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯩ ꯐꯥꯎꯏ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯅꯠꯇ꯭ꯔ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯕꯤꯔꯝꯃꯨꯀꯣ ꯀꯣꯃꯦꯟꯇꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯑꯃ ꯍꯥꯏꯕꯤꯔꯛꯑꯦ ꯃꯤꯡꯗꯤ ꯍꯥꯏꯔꯛꯑꯔꯣꯏꯀꯣ ꯑꯃꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯉꯣꯟꯗ ꯏꯆꯥꯒꯤ ꯚꯤꯗꯤꯑꯣ ꯂꯦꯞꯇꯅ ꯌꯦꯡꯖꯔꯤ ꯍꯥꯏꯌꯦꯀꯣ ꯊꯥꯒꯠꯆꯔꯤ ꯀꯩ ꯍꯥꯏꯗꯧꯕꯅꯣ ꯄꯥꯕꯨꯡ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯀꯣ ꯊꯥꯒꯠꯆꯔꯤ ꯏꯆꯥꯒꯤ ꯚꯤꯗꯤꯑꯣ ꯂꯦꯞꯇꯅ ꯌꯦꯡꯖꯔꯤ ꯍꯥꯏꯕꯤꯔꯛꯄꯒꯤ ꯑꯗꯨ ꯂꯝ ꯂꯥꯞꯅ ꯂꯩ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤꯒꯤꯗꯃꯛꯇ ꯁꯦꯝꯕꯅꯤꯀꯣ ꯍꯥꯏꯗꯤ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯗꯤ ꯂꯝ ꯂꯥꯞꯅ ꯂꯩꯔꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ ꯇꯥꯔꯒꯁꯨ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯤ ꯅꯠꯇ꯭ꯔꯅꯦꯀꯣ ꯑꯗꯨ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯑꯗꯨꯒ
ꯑꯩꯅ ꯍꯥꯏꯗꯤ ꯃꯣꯏꯗꯁꯨ ꯏꯃꯥ ꯕꯕꯥꯗꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯅꯠꯇ꯭ꯔꯅꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯈꯟꯖꯜꯂꯒ ꯀꯃꯥꯏꯅ ꯇꯧꯔ ꯂꯩꯔꯤ ꯀꯩꯗꯧꯔꯤ ꯑꯗꯨꯒꯨꯝꯕꯗꯣ ꯈꯟꯗꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯅꯦꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗꯀꯣ ꯍꯪꯉꯦꯀꯣ ꯀꯣꯏꯁꯟꯁꯦ ꯑꯩꯅ ꯃꯣꯅꯦꯁꯇ꯭ꯔꯤ ꯆꯠꯄꯒꯤ ꯕ꯭ꯂꯣꯛꯇꯨꯗꯀꯣ ꯃꯣꯅꯦꯁꯇ꯭ꯔꯤꯁꯤꯗ ꯀꯨꯝꯄꯥ ꯍꯥꯏꯗꯅꯀꯣ ꯑꯩꯅꯀꯣ ꯑꯗꯨꯒꯤ ꯕ꯭ꯂꯣꯛꯇ ꯍꯪꯉꯦ ꯑꯩꯉꯣꯟꯗ what is that you are spinning ꯍꯥꯏꯔꯦꯀꯣ ꯑꯩꯈꯣꯏꯅ ꯀꯨꯝꯄꯥ ꯆꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯀꯨꯝꯄꯥꯁꯦ ꯑꯣꯏꯔꯣꯝꯗꯒꯤ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯋꯥꯜꯗ ꯋꯤꯜꯁ ꯃꯌꯥꯝ ꯂꯩꯍꯧꯕꯗꯣ ꯑꯗꯨ ꯎꯪꯉꯤꯗꯣ ꯀꯩꯒꯤꯅꯣꯅ ꯍꯥꯏꯌꯦꯀꯣ ꯑꯗꯣ ꯑꯩꯁꯨ ꯄꯥꯛꯅ ꯌꯥꯝꯅꯗꯤ ꯍꯥꯏꯗꯤ ꯐꯖꯅ ꯈꯪꯅ ꯅꯣꯂꯦꯖꯇꯤ ꯂꯩꯇꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯈꯪꯕ ꯈꯔ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒꯤ ꯋꯤꯜꯁ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯤꯀꯣ ꯀꯩꯅꯣ ꯃꯟꯇ꯭ꯔ ꯃꯌꯥꯝ ꯏꯔꯒ ꯌꯥꯎꯋꯦ ꯍꯥꯏꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣ ꯃꯅꯤ ꯄꯦꯃꯤ ꯍꯣ ꯑꯗꯨꯃꯥꯏꯅ ꯏꯔꯀꯥꯟꯗ ꯌꯥꯎꯋꯦ ꯍꯥꯏꯀꯣ ꯑꯗꯨꯅ ꯋꯤꯜꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯆꯪꯕꯗ ꯎꯪꯉꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗꯅꯦ ꯋꯤꯜꯁꯦ ꯎꯪꯉꯀꯥꯟꯗꯅꯦ 1 ꯇꯔꯟ ꯗꯤ ꯔꯥꯎꯟ ꯑꯃ ꯍꯦꯛ ꯐꯥꯕꯒꯅꯦꯀꯣ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯄꯥꯞ ꯃꯌꯥꯝꯁꯦ ꯑꯗꯨ ꯄꯥꯞ ꯃꯌꯥꯝꯁꯦ ꯀꯣꯛꯑꯦꯅ ꯍꯥꯏꯀꯣ ꯑꯗꯨꯗꯨꯅ ꯃꯤ ꯂꯣꯏꯅ ꯆꯪꯕ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯎꯪꯉꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯒꯨꯒꯜꯗꯁꯨ ꯂꯣꯏꯅ ꯌꯥꯎꯋꯦꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯒꯨꯒꯜꯗ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯕ ꯉꯝꯅꯤꯀꯣ ꯑꯩꯅ ꯌꯥꯝ ꯍꯦꯟꯅ ꯈꯪꯉꯨꯕ ꯅꯠꯇꯕꯅꯤ나 ꯑꯗꯨꯒ ꯁꯦꯝ ꯄꯔꯁꯟꯅꯤ ꯃꯊꯪꯒꯤꯁꯤꯅꯀꯣ ꯃꯊꯪꯒꯤꯁꯤꯁꯨ ꯐ꯭ꯂꯦꯛꯒꯨꯝꯕ ꯌꯥꯜꯂꯤꯗꯨꯅ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤꯁꯇꯔꯅ ꯍꯥꯏꯔꯦꯀꯣ ꯐ꯭ꯂꯦꯛꯁꯦ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣই ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯌꯨꯡꯉꯦꯀꯣ ꯐ꯭ꯂꯦꯛꯁꯦꯀꯣ ꯃꯆꯨ ꯃꯆꯨꯒꯤ ꯍꯥꯏꯗꯤ ꯕ꯭ꯂꯨꯒꯤ ꯔꯦꯗꯀꯤ ꯒ꯭ꯔꯤꯟꯒꯤ ꯌꯦꯜꯂꯣꯒꯤ ꯋꯥꯏꯠꯀꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯌꯨꯡꯉꯦꯀꯣ ꯑꯗꯣ ꯑꯗꯨ ꯅꯠꯇꯕ ꯍꯥꯏꯗꯤ ꯋꯥꯏꯠ ꯉꯥꯛꯇ ꯌꯨꯡꯕꯁꯨ ꯂꯩꯌꯦꯕꯀꯣ ꯋꯥꯏꯠ ꯉꯥꯛꯇ ꯌꯨꯡꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯑꯅꯥ ꯊꯣꯛꯄꯒꯨꯝꯕꯗꯣ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯈꯤꯕꯅꯦꯀꯣ ꯑꯁꯤ ꯑꯅꯥ ꯊꯣꯛꯄꯁꯤꯗꯀꯣ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯔꯤꯂꯦꯇꯤꯞꯁꯀꯤ ꯌꯨꯝ ꯑꯃꯗ ꯑꯁꯤ ꯑꯅꯥꯁꯤ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯗꯨꯒꯤ ꯃꯃꯤꯡꯗꯀꯣ ꯑꯩꯈꯣꯏꯅ 109 ꯐ꯭ꯂꯦꯛꯁꯦ ꯋꯥꯏꯠ ꯀꯂꯔꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯁꯦ ꯌꯨꯡꯉꯀꯥꯟꯗ ꯃꯥꯒꯤ ꯃꯃꯤꯡꯗ ꯀꯠꯂꯦꯕꯀꯣ ꯑꯗꯨꯃꯥꯏꯅꯅꯦ ꯑꯗꯨꯒ ꯃꯆꯨ ꯗꯤꯐ꯭ꯔꯦꯟ ꯀꯂꯔꯁꯀꯤ ꯑꯣꯏꯕꯗꯣ ꯑꯗꯨꯗꯨꯅ ꯀꯩꯅꯣꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯑꯩ ꯄꯣꯛꯄ ꯆꯍꯤ ꯑꯃ ꯂꯩꯌꯦꯗꯅꯀꯣ ꯑꯩ ꯄꯣꯛꯄ ꯆꯍꯤ ꯍꯥꯏꯗꯤ 2025 2024 2022 ꯑꯗꯨꯃꯥꯏꯅ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯆꯍꯤꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯇꯤꯕꯦꯇꯤꯌꯟ ꯀꯦꯂꯦꯟꯗꯔꯗꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯆꯍꯤꯁꯦ ꯍꯥꯏꯗꯤ this year will be monkey year this year will be rabbit year ꯑꯗꯨꯃꯥꯏꯅ ꯂꯩꯗꯅꯀꯣ dragon year ꯑꯗꯒꯤ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯗꯤꯐ꯭ꯔꯦꯟ ꯃꯣꯏꯒꯤ ꯇꯤꯕꯦꯇꯤꯌꯟꯒꯤ ꯀꯦꯂꯦꯟꯗꯔꯗꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅꯅꯦꯀꯣ ꯃꯥꯒꯤ ꯑꯩꯒꯤꯁꯨ ꯐ꯭ꯂꯦꯛ ꯃꯆꯨ ꯑꯃ ꯂꯩꯅꯤ ꯑꯩ ꯅꯨꯄꯥꯒꯤꯁꯨ ꯐ꯭ꯂꯦꯛ ꯃꯆꯨ ꯑꯃ ꯂꯩꯅꯤ ꯑꯗꯨꯒ ꯏꯃꯥꯒꯤꯁꯨ ꯃꯆꯨ ꯑꯃ ꯂꯩꯅꯤꯀꯣ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯔꯣꯝꯗ ꯆꯩꯔꯥꯎꯕ ꯍꯥꯏꯅ ꯂꯩꯗꯅꯀꯣ ꯆꯩꯔꯥꯎꯕꯒꯤ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅꯅꯦꯀꯣ ꯗꯤꯁꯦꯝꯕꯔ ꯑꯦꯚ꯭ꯔꯤ ꯏꯌꯔꯒꯤ ꯗꯤꯁꯦꯝꯕꯔ ꯅꯠꯇ꯭ꯔꯒꯅ ꯅꯕꯦꯝꯕꯔꯁꯤꯗ ꯀꯩꯅꯣꯁꯦ ꯂꯣꯁꯨꯡ ꯐꯦꯁꯇꯤꯚꯦꯜ ꯑꯅ ꯂꯥꯛꯑꯦꯀꯣ ꯂꯣꯁꯨꯡ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯍꯥꯏꯔꯀꯥꯟꯗ ꯆꯩꯔꯥꯎꯕꯒ ꯆꯞ ꯃꯥꯟꯅꯩ ꯅ꯭ꯌꯨ ꯏꯌꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯂꯣꯁꯨꯡ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯃꯥꯡꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ मिदुगी अखोई इसागी ओइतारुस अइगी ममिंगदा अइ नुपागी ममिंगदा अदुमाइना हादि चही चुपगी ओइनाको अवा अना तादनबा अदुमान हारगा लाइ खोरमकान कोइना फ्लेक्स से कथोयेबको अदुनिको अदुगा मथंगी लोसुंग फेस्टिवल हंदक लाइव डिसेंबर से अइगी नुपासु चटख्रेको माजु हंदकी डिसेंबर लोसुंग फेस्टिवल द लाकनिको कइनो दु मोइगी भुटिया मचा ओइबनिना भुटिया से मोइगी कइनोनितनको मोइगी लोसुंग फेस्टिवल से हाइदे खोरम चराबो दुमाइन सेलिब्रेट तौबनिना मासु लाक्तिबा यादेबको सिदा अदुना लोसुंग फेस्टिवल दा लाकनी अदु लाकपाकान्दा मु लोसुंग फेस्टिवल सिना कमाइन तवी अदुगा फ्लेकिंग अदुना कमाइन तौरगा युंगे अदुसु अइ म्याम तमु येंहलकेको अदुगा मथंगिसिना से चप मानेको अइना ममांगदा अदुम हाइगिबदनिको होरकपदको अइगी नुपासे कै जातिनो अइगी नुपासे भुटिया ट्राइब निको मासेको एसटी की स्टेटस पाएबको अदुना ट्राइब नि मासे अदुगा सिक्किमिस निको ओ सिसी ngarang lakpaniको अइगी भिडियो सिदाको अइगोंदा सुमाइना हाइबको हाइरमो तौरमो हाइगनो हाइबिरमो तौबिरमो हाइदि बेबारदा हाइबा तमो नंग याम अंगांगनी बेबारदा हाइदि अमुका हेन नुंसिनी मयामना ना हाइरेको अइगोंदाको हाइबिरे अइगोंदा अदो होय अइ मथंगी भिडियोदा हाइदि हंदकी भिडियोदा अदुम हाइरगेको अदुम हाइदि मथंगी भिडियोदा से अदुम सुमाइना अदुम हाइरमगे अइगोंदाको हाइदि कई हाइदिनो अइसे हंद हौजिकानसिको वा ngang कइनो तौदेबा हाइदि सिदा मयामना अमु नेपाली ngangnaba अदगी नेपाली लोरगा हिंदी अमु ngang अदु मी खराना अइगोंदा इंग्लिश अमु ngang अखोइ माने अइगोंदा भुटिया अमु ngang इने युमदा वारि सनाबदा अमु मणिपुरीदा अमु वारि सनाबा हाइदि मरमरतदिने लोनद्रै सुदबा अदुमाइना हाइदि लैगासे लोन ngang हैतबा अदुमाइना तौवेबको अदुना कई हाइदिनो याम लोइनबा मिक्स तौसनबगेको अइगोंदा ngang थोक्तबा अमसु यावेबको अदुना होय मथंगी भिडियोदा अइ हाइदि फजना अदुम कई हाइदिनो हाइदि बेबारदा अदुम हाइरमगेको हाइदि
ꯑꯩꯅ ꯈꯪꯗꯕ ꯂꯩꯇꯥꯔꯁꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯗꯦ ꯀꯣꯏꯁꯟꯁꯦ ꯑꯌꯥꯝꯕꯅ ꯁꯤꯗ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯃꯥꯟꯅꯕ ꯃꯌꯥꯝ ꯌꯥꯎꯕꯒꯤ ꯑꯩꯅ ꯄꯨꯟꯅ ꯑꯗꯨꯝ ꯍꯥꯏꯖꯟꯈꯤꯕꯅꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯗꯦ ꯍꯥꯏꯗꯤ ꯀꯣꯃꯦꯟꯗ ꯁꯤꯗ ꯂꯥꯛꯑꯝꯃꯤ ꯀꯣꯏꯔꯝꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯋꯤꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯁ꯭ꯋꯥꯏꯒꯤ ꯃꯤꯈꯩꯁꯦ ꯌꯥꯝꯅ ꯐꯕꯅꯤꯀꯣ ꯑꯗꯨꯝ ꯃꯊꯪ ꯀꯣꯏꯕꯒꯨꯝꯕ ꯂꯥꯛꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯁꯨ ꯌꯥꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯀꯣꯃꯦꯟ ꯑꯃꯁꯨ ꯑꯩꯅ ꯄꯥꯏꯔꯦꯀꯣ ꯀꯣꯏꯕ ꯂꯥꯛꯄ ꯌꯥꯔꯅꯤ ꯍꯥꯏꯗꯤ ꯈꯪꯅꯕ ꯃꯤ ꯑꯃ ꯍꯥꯏꯗꯤ ꯂꯥꯛꯑꯒ ꯊꯨꯡꯐꯝ ꯑꯃ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯤꯀꯣ ꯑꯗꯨꯝ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣꯝꯃ ꯆꯠꯅꯤꯡꯉꯦ ꯀꯔꯥꯏꯗꯅꯣꯝ ꯆꯠꯅꯤꯡꯉꯦ ꯍꯥꯏ ꯇꯥꯔꯁꯨ ꯑꯩ ꯈꯪꯅꯕ ꯃꯤ ꯑꯃ ꯂꯩꯕꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯋꯥꯈꯟꯗ ꯍꯥꯏꯗꯤ ꯏꯇꯣꯝꯇ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯐꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯕꯅꯤ ꯑꯗꯨꯅ ꯀꯩꯅꯣꯁꯨ ꯇꯧꯗꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯑꯩ ꯃꯣꯏꯒꯤ ꯆꯠꯅꯕꯤ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯃꯌꯥꯝꯁꯦ ꯑꯩ ꯑꯗꯨꯝ ꯃꯊꯪ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯍꯧꯖꯤꯛꯐꯥꯎꯒꯤ ꯌꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯑꯗꯒꯤ ꯁꯤ ꯅꯠꯇꯕꯀꯣ ꯃꯌꯥꯝ ꯈꯪꯅꯤꯡꯕ ꯃꯌꯥꯝ ꯂꯩꯔꯝꯈꯤꯅꯤꯀꯣ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯍꯧꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯅ ꯂꯥꯡꯕ ꯍꯧꯔꯦ ꯑꯗꯨꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯈꯪꯉꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯍꯪꯕꯤꯔꯝꯃꯣ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯇꯣ ꯑꯗꯨꯒ ꯑꯩꯅ ꯃꯊꯪꯒꯤ QnA ꯇꯧꯕ ꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯉꯝ ꯇꯥꯔꯒꯗꯤ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯑꯗꯨꯝ ꯇꯧꯔꯛꯀꯦꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯁꯣ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ